đi cha bên đây khai bị đét Sao đi cái là cái đồ đấy nó không thân là bên Hi ma'am ma'am với cái channel ta làm được chơi đó 시기 많은 비네바 코이닝 시기 방토게 또리니 도 ngasi mathel sidi meite gi cha hinjang oina tore do khogi mathel singse sida pani romba leire degi sida uti leire degi sida lebu degi toning kho tilho leire degi karora khabi baja leire dugai omelette bora sinju leire do nangsu kai kai hani ma khara haira Ma'am dudi akhoi mukbang to bagi sem sa bu su yam wa gre ba ado hoji thing su thing je le cha na ba tawrage chaba horage ising hana thakke saba nor si loi siam ba loi ra dum cha ka pu than ngare ora si uti se ma na thong ni ba ma hao jeng ge hao brai do hao ba hao Chính thì mấy nhỉ một cái mấy đài á nhiều ra lebu na khu au ma sa chi ga bora nên cả kha bi baja hảo quá nó cả kha bi baja em tôi nên gọi thật ra kìa ô lang đi mẹ sai đi luôn á mà sẽ ít sai thì đi bỏ mày pani rom bây giờ làm hào mẹ hay cái pan một tầm nhá pan đi rồi một số đấy khôi như cái quỷ mà tung nó phun đi nhỉ vậy cả toàn đi phun nó tụi mình là phải đọc quỷ để phun rồi nó chỉ cái phun gì mà đấy quỳ rồi mà tương đặng nhớ đi class 10 đấy đi mai mai thuộc bạ tông ăn cái đẹp lắm ạ nơi được em lên rồi ấy sẽ đã đúng lên ra mẹ ba hà này em nè ibani em phụ li best friend ấy đúng chạy lên rồi tuition cái lối là chăng nè nhầm hỏi em một thằng là một phun là tôi mà theo là một chấm như này cái
ꯁꯥꯕꯁꯤꯒ ꯑꯆꯝꯕ ꯃꯊꯦꯜꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ. ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯁꯥ ꯄꯨꯁꯟꯕ ꯌꯥꯗꯦꯕ. ꯑꯗꯨꯒꯤ ꯁꯥꯗꯣ ꯇꯧꯗ꯭ꯔꯦ. ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯦ ꯃꯊꯦꯜ ꯌꯥꯝꯃꯟꯅ. ꯃꯊꯦꯜ ꯌꯥꯝꯕ ꯆꯥꯐꯝ ꯈꯪꯗꯕꯅꯦꯕ. ꯍꯣꯏ. ꯂꯦꯕꯨꯒꯤ ꯃꯅꯝꯅꯦ ꯇꯥꯕꯗ ꯉꯥꯎꯋꯦꯕ. ꯏꯁꯤꯡꯅ ꯍꯦꯜꯂꯦ ꯄꯨꯝꯅꯃꯛꯇꯩ ꯍꯥꯎꯕ. ꯁꯥꯕꯗ ꯏꯁꯤꯡ ꯊꯛꯄꯁꯤꯗꯤ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ. ꯊꯛꯏꯉꯩ ꯄꯦꯟꯕ ꯌꯥꯏꯗꯣ. ꯃꯇꯝ ꯑꯃꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ. ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯍꯧꯖꯤꯛ ꯐꯪꯗꯔꯦ. ꯍꯧꯖꯤꯛꯅ ꯂꯣꯏꯅ ꯃꯥꯏ ꯊꯣꯛꯄ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯅ ꯍꯦꯜꯂꯤ ꯅꯠꯇ꯭ꯔꯥ? ꯅꯨꯡꯉꯥꯏꯕ ꯀꯔꯤꯝ ꯑꯋꯥꯕ ꯈꯪꯗꯅ ꯄꯨꯡꯇ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯅꯤ, ꯇꯨꯡꯉꯅꯤ, ꯂꯥꯏꯔꯤꯛ ꯄꯥꯒꯅꯤ. ꯌꯥꯝ ꯁꯥꯕꯁꯤꯒ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯍꯥꯎꯋꯤ. ꯆꯥꯛꯁꯤ ꯅꯉꯣꯟꯗ ꯑꯩꯅ ꯌꯥꯝꯕ ꯃꯥꯜꯂꯦ. ꯌꯥꯝꯗꯦ. ꯆꯞ ꯃꯥꯟꯅꯩ ꯃꯤ. ꯑꯩꯗꯤ ꯏꯁꯤꯡꯅ ꯄꯨꯛ ꯊꯟꯗꯧꯔꯦ. 이게 되게 빈다. ꯍꯟꯗꯛꯀꯤ ꯄꯨꯖꯥ ꯐꯖꯅ ꯁꯥꯗꯣꯔꯤꯕꯣ. ꯍꯧꯖꯤꯛꯐꯥꯎꯁꯨ ꯌꯥꯝ ꯁꯥꯔꯗꯤ. ꯃꯌꯥꯝ ꯄꯨꯖꯥ ꯐꯤꯒ ꯂꯩꯅꯔꯝꯃꯅꯤ ꯃꯌꯥꯝꯗꯤ. ꯑꯩꯈꯣꯏꯒꯤ ꯐꯤꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯤ. 네, 맛본 척 하래. 야매하네. 우리네. 빨리 우리는. 따라 하실래? 빨리 우리는. 막 하라. 부당하네요.
ꯊꯣꯛꯔ ꯑꯩ ꯁꯥꯕꯁꯤꯒ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯁꯟꯕ ꯉꯝꯗꯦꯕ ꯑꯗꯒꯤ ꯋꯥꯁꯨ ꯋꯥꯕꯅꯤꯅ ꯇꯔꯄꯣꯟ ꯌꯧꯔ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯇꯔꯄꯣꯟ ꯆꯥꯏꯅ ꯍꯥꯎꯕꯅꯤꯀꯣ ꯑꯃꯨꯛ ꯈꯣꯏꯒꯤ ꯇꯧꯈꯤꯕꯗꯣ ꯐꯖꯅ ꯅꯨꯡꯉꯥꯏꯒꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯌꯥꯝ ꯇꯔꯄꯨꯡꯒ ꯆꯥꯕ ꯆꯠꯂꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯃꯥꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯂꯩꯌꯦꯕ ꯃꯥꯁꯨ ꯍꯥꯡꯉꯦ ꯅꯪꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯨ ꯂꯩꯕꯅꯤ ꯃꯉꯥꯂꯩ ꯂꯨꯋꯥꯡ ꯍꯥꯏꯅ ꯍꯥꯡꯕꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯥꯒꯤ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯅꯪꯒꯤ ꯏꯁꯀ꯭ꯔꯤꯟꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯅꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯅꯪ ꯑꯗꯨꯝ ꯂꯩꯌꯨ ꯑꯩ ꯆꯥꯛꯁꯤ ꯆꯥꯝꯃꯦ ꯑꯩꯈꯣꯏꯗꯤ ꯆꯥꯕꯗ ꯏꯀꯥꯏꯕꯤꯗꯦ ꯆꯥꯕꯗꯤ ꯀꯥꯏꯔ ꯀꯩꯗꯧꯗꯣꯏꯅꯣ ꯄꯨꯛ ꯊꯟꯗꯅꯕꯅꯤ ꯎꯝ ꯑꯗꯨꯅ ꯆꯥꯕꯗ ꯑꯝꯇ ꯏꯀꯥꯏꯕꯤꯗꯦ ꯑꯩꯈꯣꯏꯗꯤ ꯄꯩ ꯅꯪ ꯈꯔ ꯆꯪꯁꯤꯜꯂꯣ ꯑꯩ ꯁꯣꯝꯗꯅ ꯍꯦꯜꯂ ꯃꯥꯜꯂꯦ ꯈꯨꯁꯥꯁꯦ ꯏꯁꯤꯡꯁꯨ ꯊꯛꯏꯉꯩ ꯄꯦꯟꯗꯦ ꯄꯨꯛ ꯊꯜꯂꯦ ꯀꯅꯥ ꯈꯥꯕꯤꯒꯤ ꯃꯔꯨꯗꯣ ꯍꯥꯎ ꯑꯩꯗꯤ ꯌꯥꯝ ꯅꯠꯇ꯭ꯔꯥ ꯄꯥꯝꯖꯩ ꯃꯤ ꯃꯝꯗꯤ ꯆꯥꯟꯅꯗꯦ ꯈꯥꯏ ꯍꯥꯏꯅ ꯑꯩꯗꯤ ꯍꯥꯎꯏꯕ ꯑꯩꯁꯨ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯔꯒꯅ ꯑꯣꯏꯅꯝꯃꯛꯄꯅꯦꯕ ꯃꯤ ꯃꯅꯥꯁꯨ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯀ ꯁꯥꯔꯒ ꯄꯨꯛ ꯊꯜꯂꯦ ꯂꯦꯕꯨ ꯆꯨꯞꯄꯦ ꯑꯩꯗꯤ ꯂꯦꯕꯨ ꯁꯨꯃꯥꯏꯅ ꯆꯨꯞꯄ ꯍꯩꯇꯦ ꯍꯩꯅꯗꯦ ꯉꯝꯁꯨ ꯉꯝꯗꯦ ꯑꯩꯅ ꯃꯀꯨꯁꯦ ꯁꯥꯏꯅ ꯆꯥꯕꯗꯤ ꯉꯝꯗꯦꯕ ꯆꯨꯞꯄ ꯆꯨꯞꯄꯒ ꯍꯨꯟꯗꯣꯛꯄ ꯂꯦꯕꯨꯁꯦ ꯃꯩ ꯇꯥꯔꯦ ꯇꯨꯡ ꯂꯩꯔꯦ ꯃꯤꯠꯅꯥꯒ ꯁꯤꯡꯉꯤ ꯂꯦꯕꯨꯁꯦ ꯁꯥꯁꯤꯗꯤꯕꯣ ꯆꯠꯈꯣ ꯑꯗꯣ ꯃꯌꯥꯝ ꯈꯣꯏ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯃꯥ ꯆꯥꯛꯁꯦ
Mẹ ấy chắc thì tiếng này mẹ má này là hên là hấp cho lấy không nhiều bà mai Hấp thì chắc là này mẹ bạn ấy chắc cho lấy mẹ hò đi lối nó hò với mẹ rồi em hò vẫn ấy nó khoái đi hò vừa đi cái đi pan đi rồi mới nó khoái thì cái nó hò ấy ꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯗꯣ ꯃꯥꯒꯤꯁꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯅꯦꯕ ꯗꯣ ꯀꯩ Mangalei Luwang Megha Mangalei Luwang 하나 hàng ꯃꯅꯤ ꯃꯌꯥꯝꯁꯨ YouTube channel ꯃꯃꯤꯡꯕꯨ ꯈꯪꯗꯦ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦꯕ ꯃꯌꯥꯝꯁꯨ ꯆꯪꯉ ꯌꯦꯡꯕꯤꯌꯨ ꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ Bye ꯕꯥꯏ bye